Chingdagi State Force louthoknaba amasung tampakta AFSPA thamjinnaba kukisingna centerda taksinkhre. Manipur ki Chinggi district sing da thamliba State Force sing athuba da lokthoku. Amasung state asigi tampaki district sing da Armed Forces Special Powers Act AFSPA 1958 amughan hanjan hannaba kotu amadi ITLF na centerda taksinkhre. NDTV da phongba pau asin makha tana hai. Committee on Tribal Unity Kotu amasung Indigenous Tribal Leaders Forum ITLF na Manipur lenga ki mayukta kukina namna taba area da pung kun marigi total shutdown khongjang sangsinkraba matungda Chingdagi State Force louthoknaba amadi tampakta AFSPA chalaibagi demand asi center da amuk hanna tharakkhibani. Masida sunatana State Force sing na chingda khundariba kuki jo singda ka henba miyot minai chathai hainasu kuki jo group sing asina shutdown manungda khongjang sangsinkhi. Manipur da thokna birang asi Chingda State Force laidiba makai amadi tampakta AFSPA chalaidriba makai irang asi laksin bangamloi haina kuki gi loop asina Home Minister Amit Shah gi pungning singsinkhi. May ahum dagi hauraga thogliba irang asi gi makha tarakpa oina handakta su pamdaba thokdok kaya leptana thoglakpa asida hainingai leitana nungaitaba fawi haina Chief Minister N Biren su phongdok khiba laikhrabani. Maduda makha tarakpa oina center na AFSPA chalaibana chingba thabak thauram sing paikhalakpada madugi teksak adu irang thogaliba kangbo asina bufam thokpani haina su Chief Minister N Biren na phongdok khrabani. Panba yai more da mathau toriba Manipur Police Commando ki personnel sing mafam du thadukuna chatkigadabani haina demand tawduna ngaihak leitana State Force sing da ambush tawrpa laikhrabani. Tawdok sing aduda personnel kaya marum su sokhrabani.